Kuki Dagi Lapthoknaba Thadou protest tokre. Assam da Kuki singna Thadou gi lusingba halakpa amasung Kuki supremacy da Thadou singbu thamnanaba honaragliba asidagi kanbinanaba state aduda khundariba Thadou singna yamna chauna protest tawba haukhre. Handak da Assam gi Karbi Anglong district gi Manda city dagi Thadou gi lusingba nehakam jomhau hathibadu Thadou NP Assam na su yamna kanna condemn tokre. Kuki singna kangluk ki irang asi Manipur khakta da natana Assam Mizoram da su sandoknaba yamna kanna honari. Makoina khulai pairaga Thadou gi samjaraba misam miyambu tamthina otpiri hatokpiri tamthiraba Kuki sing asidagi Thadou singbu kanbiyu hainasu CM da memorandum pisinkre. Assam gi Kamrupta Kuki masa ani dagi kroni pandong drug fagale. Lower Assam gi Kamrup Police Station gi manungchan mamapam amada asat awok sing-sek tawba matamda Manipur gi Churachandpur district dagi drug lalon idik tawba Kuki masa ani lupa kroni pandrom oigadaba narcotic drug singa kona na Phare haidi. Police ki pauna hai thaudok adu ngarang Kamrup Police ki team amana lambida asat awok sing-sek tawba matamda angang mamasugi Hyundai i20 registration number MN01AW 2641 asi Kamrup ki Amin Gaon haiba mapam amada Kamduna stake tawba matamda mioi ani tongduna laki police na makhata na hairiba gari asta stake tawba matamda car adugi thonggi panel manungda yamna section na pack tawba plastic khaw amada sapon cap humdra mari da hatuna puramba heroin powder gram jama pantara lotuna purambane police na drug kona na farba mioi sing adudi gogau swanak tai kunthawom doi apokpa thangnainak swanak Saifai Village Sangai Kot amasung Sailun Wi-Fi say kuntramapan apokpa Kangkwang Wi-Fi Macau Village Sangai Kot agini. Police na drug kakona na farba miyoy ani asigi matakta Narcotic Drug and Psychotropic Substance ki eki makhada FI register tokre hairiba drug fabagi operation aduda Kamrup Police Headquarter gi Additional SP Kalyan Kumar pathakna lusing ki hairi. YSD PDF ki leader ama military junta ga khuthoknabada laikhidre haidi PM Manipur da lakani haibadi tai party da pau pirakpadi laitre haina BJP na phongdokre ingtapa puraknaba center gi thausil Kuki singna yaraga ti PM lakani Prime Minister Narendra Modi Manipur da lakani haibatare adumapu BJP Manipur Pradesh da sapchana pau pirakpadi laitribana kari numita lakani haiba sapchana khangdri haina BJP Manipur Pradesh ke General Secretary K. Sharat Kumar na phongdokre Nityai pa chuthekta leiba thambal changle na pangthokpa paugi mifam amada mahang na haiki Prime Minister laklabadi lamdam asida thokliba irang asigi waroisin ama soidana puraklagani haibagi thajabalai adubu Congress na Manipur da Prime Minister lakte hairambadu haudikti lakadawribanina wakai tawduna Prime Minister laktanaba hotnaraklagani haina mahangna Congress pu maral siki Paugi mifam aduda K. Sharat Kumar na makhata na haiki Manipur Pradesh Congress Committee gi OBC Department ki State Chairperson oidiba Shakir Ahmad na social media da Kangrup Masel gi marakta irang thokpa yaba wafam thagalakpa laibaktibani BJP na kaidongai da su Kangrup ki irang thoknaba khankiba leite amaromda Kuki gi civil society organization singa Ministry of Home Affairs ki mihut kangbu amaga Delhi da haudi wari sanabasi loiraba matungda suspension of operations su sangdokpa gi matangda central government ka wari sananaba thorang tauri Manipur da ingtaba phibam amal lehanaba center na laukhalagliba thorang sing asida Kuki gi civil society organization sing amasung su group na yaragadi Prime Minister Narendra Modi thasi ki tarahumdoi da state anigi khongchat asigi manungda Manipur da su yauchilakani haina thajaba yaba mafamdagi phangba pauna haiki Nong thakta plane ani thengai na bada miyo emasire ahum chokle awang nongpok thangba Colorado da apipa plane ani nong thakta thengai na bada miyo emasi kibaga loina na atopa miyo ahum asopan nangle haina authority na phongdokre Colorado gi airport amada landing tawnaba thawrang tawringaida soibadagi plane ani adu nongthakta thengai na kibani hairi landslide na Imphal jiribam lambi faunadre September 9 dagi Dimapur lambi ban tawraba yari State asigi ani suba lifeline oidiba NH37 Imphal jiribam lambi gi None district gi manung chaliba
Khongchang Railway Station mayada chauna landslide thokpa amasung lambi namthakhibadagi lambi phaunadre amaromda UNC na free movement regime makhada na chana hanaba amadi border fencing gi mayokda Ministry of Home Affairs ka wari sanakiba aduda yasinaba purakpa ngamkidaba aduna maram oidaga thasigi nipandagi NH2 Imphal Dimapur lambida matam kaktaba total shutdown chatharba yai hairi Pausina makadana hairibana Imphal Jiribam lambigi Khongchang Railway Station mayada ngarang numidang landslide thokiba aduna maram oiraga Jiribam romdagi Imphal romda lakba aduga Imphal dagi Jiribam da changkiba kaya ama panduna lairi lambi asi mapungphana sengdokpada numit kharani changlaba yai hairi amaromda UNC amasung Ministry of Home Affairs anigi marakta wari sanakiba aduda Yanaba purakpa ngamkidaba aduna maram oiraga September 9 dagi Imphal Dimapur lambigi naga tariba mafamsingda total shutdown gi khongjang changchilaba yana leire numit kharani achida masigi saptaba warep amal lauragani hairi Modi gi Manipur khongchat yamna tenba amadi yamna thengba khongchat oigani haina Joiram Ramesh na phongdokre Jahi ani hena ethnic violence mayongnariba Manipurda Bharat ki Prime Minister Narendra Modi na tha sigi tara humdoida Manipur chalaba yai haina thajanariba si yamna tenba amadi yamna thengba khongchat oigani haina Congress's General Secretary in charge of Communication Joiram Ramesh na phongdokre mahang na hai Prime Minister na sahi ani hena Manipur gi miyam bu mirai duna thamlaga malengi leiba kayada koiduna chathi amadi awang nongpoki state Assam amadi Arunachal Pradesh ta chalabasu Irang mayok nariba Manipuradi khakchat kide double engine sarkar asina Manipura mioi chaniya khai hena sikiba amadi mioi lising hompu hen bana relief camp singda changda phamlauduna leirabasu miyangi damak khandana Manipura president role thamdinduna lakli tha kunmapan hena Prime Minister na Manipur gi CSO sing amadi political delegation amataga unadana lakli Legendary theater personality Ratan Thiam Laikidabadasu Wamaset Amatang Kidi Amadi Awaba Power Pongdokidi Haina Maralsu Siragli Citizenship Amendment Act Anoba Rule Chanhan Kre Haukiba December Contramatoi Fawada Changlakba Kangluk Taruki Mioi Sing Laiba Yahalagani Union Home Ministry na thokiba anoba order amagi matung ina haukiba December 13 fawbada Afghanistan, Bangladesh amasung Pakistan dagi sanglakkiba Hindu, Sikh, Buddhist, Jain, Parsi amadi Christian lining chatpa mioi sing leibak asida makhata na lehelagani hairi handakta pass thokiba Immigration and Foreigners Act 2025 ki matung ina right of resident ka right of citizenship ka tokai na khaidokle kumjali singani ga taramapan gi Citizenship Amendment Act CAA gi matung ina kumjali singani ga taramari gi December 13 fawbada changlakpa missing yamdaba kanglu ki mioi sing India gi citizenship ohelagani anoba order asigi matung inadi kumjali singani ga kunmari gi December 13 fawbada changlakiba mitop sing makhata na lehanabagi ayaba pire hairi Union Home Ministry na thokiba order adugi matung ina Yumlon namba laibak singdagi kanglup amasung lining da yumpham oiraga miot minai gi saitheng panglaba mising yamdadaba kanglup ki mioi sing laibak asida changlakpada athingba leitana changjapam pinabagi thawrang lokhalakpani hariba mioi sing aduna mathau taba chestang yaudana changlakpa tarabasu makhalamata gi serak piba tawroi yumlon namba laibak singda miot minai gi saitheng panglaba mising yamdadaba kanglup ki mioi sing laibak asida changjapam pinabagi thawrang asi lokhalakpani hairi Ministry of Home Affairs ki order aduna hai Afghanistan, Bangladesh amasung Pakistan da lairiba mising yamdadaba kanglob Hindu, Sikh, Buddhist, Jain, Parsi amasung Christian lining chatpa mioi sing miot minai khangbang ngamdabadagi kumjali singani ga kunmari gi December 13 fawbada kariguma makha gi sesang amata yaudana changlakkiba tarabasu leibak asida makhata na lehanabagi ayaba piragani Home Ministry na thorakkiba order asida Islam lining chatpa Muslim sing atopa leibak tagi changlakpada changjapam pibagi wapam pende thawong asi India government na kanglup naiba mongda chatharakpani haina leibak asigi tongan ba opposition party sing amasung Islam lining chatpa mioi kayan akan mamong na yaningdaba phongdong naragli